CLP leader Okram Ibovina Luchingba Congress ki MLA Mangana ngarang Governor Laxman Prasad Acharya ga Guwahati de unaduna wari sanakhibaga loinana memorandum ama pisinkhre Guwahati gi Rajbhavan da unaba adu CLP leader Okram Ibovina Luchingkhibaga loinana Deputy CLP leader MLA K Ranjit MPCC gi President MLA K Megasandra Chief Whip MLA TS Lokeshwar amadi MLA Suresh Kumar Okram susaruk yakhi Luchingba sing asna Governor Laxman Prasad Acharya da pisinkiba memorandum aduna hai Zaribam yauna Manipur gi tongan mafam kyada haukiba numit kharani asida pamdaba thodok sing thokpagi sang hengalakle masina maram oiraga mi siba phawba yaure kuki khutlai paiba sina phajin khibadagi thiba khangdana leiriba micham taruk asi tekta kaidana thadorakadabani haina demand tauri nakala maramda micham miyam ase Central Security Agency sing amadi State Force yauna state na tekta kaidana ba ngak salhanbiu amadi lamdam masida achubada tangdu laitaba hanjil hananaba hotnabiu haujik lamdam asida thengkhang kayada nongmai kapnari ba asi khudakta lephanbinaba yunan amasung state laingak na hotnabiu hainasu memorandum aduna palle